Hoi mayam, April ki tang manga, akoi thang je numit, akoi na Jalalpur, hairiba Maitai Khungang, Bangladesh ki border ni, ai di ahanbada akoi ki Karimganj jila manung da leiba oina laujarure Karimganj jila nate aduga Kasar district ki khwaidagi matai oiba isolated oina Maitai tagi oina leiba mafam haitari masi Jalalpur sijo amani atai khunju leimane mafamji yaujarakhrab matungda aina hana panjagraba inau maibam dijen mana a tamna Rajasthan gi akoi gi Jodhpur da leibiba taraga su mana I pau phauna bidana adagi aiga lakminajariba oja akoi Probir Kumar akoi gi Khangembam Berkhal dai loina jariba akoina yaujaba matam sida ista mayam aiga Guru Mayum Kartik Sharma gi akoi gi Laisang Mando Sri Jagannath ji gi akoi gi murti anga murti ga leidana Laisang angasai uchakre aduga mando sida ista aiga Guru Mayum Kartik Sharma ma masa makti akoi gi leibaki seba oina Badarpur da chatpi hi na hai akoina leijari mafam Jalalpur hai si kilometer yankai nifu yankai oramgani haibadu chapchana akoi oja singna takpi bada yankai ni hai ado khwaina nungsi bidana akoi gi Jalalpur gi maitai oja sing ahal laman sing khwai akoi sidai da mando sida punbi dana tauri ai khwaiga ai wari sanajage ai gi mangda lengsin bidana aiga Guru Mayum Kartik Sharma gi akoi gi mandopta lengsin biribasi Jalalpur hairiba Maitai Khungang haitab tare Maitai Khungang sigi akoi gi ahal laman singni akoina laksaba sidaista koibu taramna upidana leibirambani adu mathang akoi wari sajage ai somdagi ai yetlomdagi hekta haujage oja ming ngauta haibiu oja lekhut pidrasu yaida oja ya kenagi Pungsubam Kamini Singh Pungsubam Kamini Singh ya kiming uga kari thabak tok ngang kari tawbiram ge oja hana ya so kanoda army da lejerumi o ek serviceman ni na serviceman adu oja Kamini na ngasai kanano ma akoi gi Kumbigram da thilwi ge Imphal chakadaba o kenogi akhoi siga kenogi kai moi kundo keno ngai moirang dei khatang changthel laga dai gini adu isana gari thawruga chapirurira isan gari thawje atopa driver amna adu kilometer 80 rom ni chalisa kilo 80 rom ni 80 rom kilo akoi Manipur da di kilometer 80 gari thawna ba mafam lai chadre maitai gi wena di koi mai ha Manipur da akoi oje 80 kilometer gari thawna ba mafam akoi lai chadre akoi oje ta akoi kanodela isa singna phone tawre jawre adu ni akoi lai bakti aina laksaba se ai Manindra Konsam kogjai ai mamangai da akoi paumi ni gaina paumi gi sinpham da leijarami haijab tare satra oina ado ai sana thong ina thagi che phong ama tawjarami ado matam da so atha maitai khungang jing chatlaga ai adum ijarak pa kadauba tawjare ado hujikna YouTube aina ama sum khangna ja ai cha kuijadri chahi phai hana lowbo bau yadri September adai dagi ai masidi YouTube ai si yamna keno tawba posak ni masi mata mani na ai maitai khungang jing ji chacharaga sum mafam da maitai ji sumaina lei haibadu mayam da thamjabani yengbiu apara samdai ne ai handa February gi tang amada Imphal dagi Dibugor bau paijaraga asom dagi mathang hauraga ai Bontrapur makta da tham go numit mari mangani sujare ada mathang da oja lekhut pidrasu yaida ya ki sagina konujam ya ki mi Bipin Singh oja kari thabak tawbiram ga okay no sibu akhoi gi Jalalpur sibu maitai yumdong si kayamu jumna humbu mari rom ta humbu punna leir biri bra pun le jeri wa marakta kano yanda bi marakta jama niya makarom na khama makai da mari jali thangdi thangnari ba hoi hoi tamne o kun atai di aswai da hek changak poda akhoi atu kano leho hoi marbak marbak ai Deswali kangbu Hindustani mayang
어 힌디 강보 강보 hindi yang banglang nga phaba dum oh 꿀래 oh uza kari kain to vide di chai su jing di isa jong thabak to uri army ani lei adu lei jabo to e adu di yam nungai lo sing di loi lei na bro jalalpur lei long sing ga lei jatre ko na handi lei jerami jalalpur gi woina lo kon lei ta bro mai tai lo ko lei mi ka khoi chino ka maru pang yam lei le ya ki lei jigi tre oh adu su ija jing ke no to ro ni na adegi uza mathang da uza lepkhat pi da su ahoi lepkhat pi da su nungai hai tar ꯑꯩꯒꯤ ꯃꯤꯡ ꯂꯧꯇꯣꯡꯕꯝ ꯀꯨꯂꯃꯅꯤ ꯁꯤꯡ uza kari ꯑꯩꯗꯤ ꯄꯨꯂꯤꯁ ꯑꯣꯏꯅ ꯂꯩꯕꯅꯦ ꯑꯩ hujik su lei bro ꯂꯩꯔꯤ retire tawdri ba ꯔꯤꯇꯥꯌꯔ ꯇꯧꯗꯦ ꯑꯩ ꯈꯔ ꯊꯦꯡꯅ ꯆꯪꯈ꯭ꯔꯦ ꯑꯗꯨꯅꯅꯦ ai mai na kai tamo sonam ni hoi khangna bi ho bro ꯁꯨꯅꯥꯃꯅꯤ ꯁꯥꯔꯗꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯃꯥꯡꯗꯒꯤ ꯑꯣꯏꯈꯔꯦ ꯃꯥꯗꯤ IPS SP ꯑꯣꯏꯅ ꯂꯩꯔꯝꯃꯦ hoine adegi kainodi akoi gi kainogi flarborgi harida sahib ti ꯑꯩꯈꯣꯏꯗ ꯁꯥꯞꯇꯤ ꯊꯦꯡꯅꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏ o ꯃꯐꯝꯗꯣ ꯆꯥꯎꯕꯅꯤꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯃꯝꯗ ꯂꯩꯔꯝꯕ nati nagaland karai da lei no ꯑꯩ je ꯍꯧꯖꯤꯛ ꯅꯥꯒꯥꯂꯦꯟ ꯄꯦꯔꯦꯟꯗ pirenda o aduna ni kohima le di khangna ga dam ꯃꯥ ne ꯂꯩꯔꯗꯤ ꯈꯪꯒꯅꯤ o de retire tawdri ba adudi chahi kya surage chahi kyam lei ri ge ꯆꯍꯤ ꯃꯔꯤꯔꯣꯝ ꯋꯥꯠꯂꯤ ꯍꯧꯖꯤꯛ yam phabo wani na yam phaine adudi icha chingdi ꯏꯆꯥꯁꯤꯡ ꯑꯃ ꯂꯩ ꯑꯣ. ꯏꯆꯥ ꯑꯃ ꯅꯨꯄꯥ ꯃꯆꯥ o maitel thoi ko mo ꯊꯣꯏ ꯊꯣꯏ ꯀꯔꯤꯒꯤ ꯊꯣꯛꯇꯅꯤ nati nagaland leibro sida leibro ꯁꯤꯗꯁꯨ ꯁꯨꯇꯤ ꯂꯥꯛꯄ ꯃꯇꯝꯗ ꯄꯣꯔꯦ ꯅꯥꯒꯥꯂꯦꯟ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯣ ꯃꯤꯇꯩꯔꯣꯟ ꯉꯥꯡꯅꯕꯅꯤꯅ ꯑꯣ. ꯃꯤꯇꯩꯔꯣꯟꯁꯦ ꯐꯖꯅ ꯑꯗꯨꯝ ꯊꯣꯛꯑꯦ pirenda su maitai adum leiba natro ꯃꯤꯇꯩꯗꯤ ꯀꯌꯥ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯣꯏ ꯍꯥꯎ ꯅꯤꯉꯣꯜ ꯂꯧꯕ khara leiba ꯈꯔ ꯂꯩ hawolaga ꯍꯥꯎ ꯑꯣꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦ hoine maitai singdi hawon ba che ꯍꯥꯎ ꯑꯣꯟꯕ atai jati kaya thenaroi bangali amtana kaino tawraga haidi leirambadi yai ko hawlolaga hawolega ji taroi ꯃꯣꯏ ꯍꯧꯖꯤꯛ पंजाबी amta kaino olaga lauraga lamdugi ningol loroga lamdugi mi oleba taroi ko maitai di adum tani maitai ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯅ ꯂꯩꯈ꯭ꯔꯦ ꯑꯥ ꯃꯣꯏ ꯃꯆꯥ ꯃꯁꯨ ꯄꯨꯔꯥ ꯈ꯭ꯔꯤꯁꯇꯥꯟ akwai maitai gi blood ta yaurokpagumba ama tawjani ꯍꯣꯏ ꯍꯣꯏ ꯑꯗꯨꯝ ha kainode yam theknei ba akhoi adum jaha meghaloi da lauro su meghaloi mi oraga hasi raga ol adum leiba adu bain tawdana ada oja nungai je oja lipkhat pidrasu yawjani da adum adu haibi oja ꯅꯨꯡꯉꯥꯏꯔꯔꯣꯏꯗꯕ ꯑꯣ. ꯑꯩ ꯂꯦꯞꯅ ꯍꯥꯏꯖꯔꯒꯦ haibi oja ꯌꯥꯛꯀꯤ ꯃꯤꯡ ꯒꯣꯄꯥꯜ ꯀꯧꯏ gopal kayum noja ꯁꯥꯔꯣꯡꯕꯝꯒꯤꯁꯨ sarungbab ꯁꯥꯔꯣꯡꯕꯝ sarungbab ada ojati kari thabak inghang kari tawbiramge ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯗꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯐꯨꯔꯤꯠ ꯇꯨꯗꯅ ꯈꯣꯠꯅ o phi tu hujik su tubiribo ꯀꯗꯥꯏꯗꯩꯅꯣ ꯍꯧꯖꯤꯛ ꯆꯍꯤ ꯃꯇꯥꯡꯁꯦ o chahi kya subirge oja ꯆꯍꯤ 34 ꯆꯠꯂꯤ is yam nungai je chahi marifuru oja gopal haibani ko ꯍꯣꯏ gopal sarungbam gopal icha jingdi kari thabak inghang tawba yaw ꯏꯆꯥꯁꯤꯡꯗꯤ ꯏꯆꯥ ꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯑꯣꯖꯥ ꯑꯣꯏ oja woye ba sarkar gi ꯍꯣꯏ ꯁꯔꯀꯥꯔꯤ is yam nungai ba kaino ꯑꯍꯟꯗꯨꯅ ꯑꯣ. ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯔꯤꯅꯣ ꯍꯥꯏꯗ ꯃꯃꯥꯡꯒꯤꯗꯩꯗꯤ ꯌꯥꯒꯁꯦ ꯕꯤꯖꯤꯅꯦꯁ ꯂꯥꯏꯟꯁꯤꯒ ꯆꯠꯊꯖꯔꯤ ꯑꯗꯣ ꯕꯤꯖꯤꯅꯦꯁꯁꯦ ꯑꯗꯨꯝ ꯃꯊꯪ ꯑꯣꯏꯅ ꯑꯗꯨꯝ ꯏꯆꯥꯅꯤꯄꯥꯁꯤꯒ ꯑꯗꯨꯝ ꯍꯧꯖꯤꯛ ꯏꯆꯥꯅꯤꯄꯥ ꯑꯍꯟꯁꯤꯅ ꯇꯧꯋꯤ nadi jagopal kaino phi tu baje atai mapan daga leibirakpro ꯍꯣꯏ ꯂꯩꯖꯔꯝꯃꯤ shillong da kari da ꯑꯩ ꯅꯥꯒꯥꯂꯦꯟ nagaland manung da ꯅꯥꯒꯥꯂꯦꯟ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤ ꯑꯃꯨꯛꯁꯨ ꯀꯣꯍꯤꯃꯥꯗꯁꯨ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯑꯩꯈꯣꯏ ꯐꯨꯔꯤꯠ ꯇꯨꯕꯅꯤ kohima makta leibiramira ꯀꯣꯍꯤꯃꯥꯗꯁꯨ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩ 79 70 ꯑꯩ ꯃꯅꯤꯄꯨꯔ ꯀꯛꯆꯤꯡꯗ ise ꯑꯩ ꯕꯤꯍꯥꯔꯗꯒꯤ ꯑꯩꯈꯣꯏ ꯕꯤꯍꯥꯔꯗ ꯑꯩꯈꯣꯏ ꯇꯦꯟꯗꯔ ꯑꯃ ꯐꯪꯕꯅꯤ ꯕꯤꯍꯥꯔꯗ ꯇꯦꯟꯗꯔ ꯐꯪꯕꯗꯒꯤ ꯕꯤꯍꯥꯔ ꯇꯥꯟꯅ ꯆꯠꯂꯤ ꯕꯤꯍꯥꯔꯗ ꯊꯕꯛꯁꯦ ꯑꯥꯗ ꯇꯧꯅ ꯂꯩꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯑꯥꯗꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯑꯣꯏꯔꯦ ꯑꯁꯥꯝ ꯔꯥꯏꯐꯜꯁꯦ 20 ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯗꯨ ꯃꯥꯁꯦ ꯍꯥꯏꯕꯗꯤ ꯎꯈ꯭ꯔꯨꯜ ꯆꯠꯀꯅꯤ ꯍꯥꯏꯔꯗꯅ ꯃꯥ ꯇ꯭ꯔꯥꯟꯁꯐꯔ ꯑꯣꯏꯔꯦ adai manipur su yobire phi tu da ꯕꯤꯍꯥꯔꯗꯒꯤ nungai ꯀꯛꯆꯤꯡ ꯑꯦꯂꯣꯠ nate lanai oinara phi tu ri ja asam rifle gi je contractor gi oinara na hoine ꯑꯩꯈꯣꯏ ꯃꯇꯝꯗꯨꯒ ꯀꯟꯇꯦꯛ ꯇꯧꯕ hoi ai khangje nungai je adagi oja gi chu oja aina phammaga di ai mengde lautomam tomo sing kawe oja kari
ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯔꯒꯦ ꯍꯧꯖꯤꯛꯁꯦ ꯆꯍꯤ ꯍꯨꯝꯐꯨꯇꯔꯥ ꯍꯨꯝꯗꯣꯏ ꯍꯨꯝꯗ꯭ꯔꯥ ꯇꯔꯥꯍꯨꯝꯗꯣꯏ ꯍꯨꯝꯗ꯭ꯔꯥ ꯍꯨꯝꯗꯣꯏ 73 ꯀꯔꯤ ꯊꯕꯛ ꯏꯪꯈꯥꯡꯗꯤꯕꯗ ꯑꯩ ꯊꯕꯛ ꯑꯉꯥꯡꯗꯤ ꯍꯥꯟꯅꯗꯤ ꯂꯧ ꯏꯁꯤꯡ ꯁꯨꯔꯝꯃꯦ ꯍꯧꯖꯤꯛꯁꯨ ꯂꯩꯕ ꯂꯧ ꯂꯧ ꯂꯩꯔꯤ ꯂꯧ ꯑꯩꯈꯣꯏꯒꯤ ꯖꯂꯥꯜꯄꯨꯔꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯌꯨꯝꯀꯣꯛꯁꯤ ꯑꯣꯖꯥ ꯀꯌꯥꯃꯨꯛꯅꯦꯕ 64 64ꯁꯤ ꯑꯌꯥꯝꯕ ꯂꯧ ꯂꯩꯅꯔꯤꯕ꯭ꯔꯣ ꯂꯩꯅꯗ꯭ꯔꯦ ꯌꯥꯝ ꯃꯤ ꯂꯧ ꯂꯩꯅꯗ꯭ꯔꯦ ꯂꯧ ꯂꯩꯅꯔꯛꯇ꯭ꯔꯤꯁꯤ ꯑꯍꯥꯟꯕ ꯂꯣꯏ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯂꯣꯏꯅ ꯊꯥꯗꯣꯛꯅꯗꯅ ꯊꯥꯗꯣꯛꯅꯔꯤꯁꯤ ꯌꯣꯟꯊꯣꯛꯏꯔꯤꯔꯥ ꯌꯣꯟꯊꯣꯛꯈꯤꯔꯤꯃꯦ ꯌꯣꯟꯊꯣꯛꯅꯗꯅ ꯃꯌꯥꯡꯗ ꯌꯣꯟꯊꯣꯛꯈꯤꯕ ꯃꯌꯥꯡ ꯌꯣꯟꯊꯣꯛꯏꯃꯦ ꯑꯩ ꯍꯤꯡꯒꯣꯜ ꯃꯌꯥꯡꯗ ꯌꯣꯟꯊꯣꯛꯑꯒ ꯍꯣꯡꯈꯤꯕꯒꯗꯤ ꯌꯥꯎꯔꯕ꯭ꯔꯣ ꯈꯨꯟꯁꯤꯕꯣ ꯈꯨꯟꯁꯤ ꯌꯥꯎꯗꯤ ꯍꯣꯡꯕꯗꯤ ꯑꯣ ꯍꯣꯡꯖꯤꯜꯂꯛꯄꯗꯤ ꯃꯤꯒꯤ ꯂꯝꯗꯒꯤ ꯂꯥꯛꯄ ꯑꯅꯧꯕꯒꯗꯤ ꯍꯣꯡꯖꯤꯜꯂꯛꯄꯗꯤ ꯌꯥꯎꯔꯦ ꯌꯥꯎꯔꯦꯕ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤ ꯊꯣꯡꯁꯤ ꯑꯣꯖꯥ ꯒꯣꯄꯥꯜ ꯑꯣꯏꯅ ꯈꯪꯕꯤꯔꯛꯄꯗ ꯖꯂꯥꯜꯄꯨꯔꯒꯤ ꯀꯩꯅꯣꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯝꯃꯤ ꯂꯝꯕꯤ ꯊꯣꯡꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯝꯃꯤ ꯑꯣꯖꯥ ꯖꯂꯥꯜꯄꯨꯔꯒꯤ ꯍꯤꯁꯇꯔꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯥ. ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯍꯤꯁꯇ꯭ꯔꯤꯁꯦ ꯑꯥ. ꯌꯥꯝꯅ ꯁꯥꯡꯉꯤ ꯑꯗ ꯇꯦꯟꯅ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯅ ꯁꯥꯡꯗꯕꯤꯗ ꯈꯪꯖꯄꯤꯔꯣ ꯌꯥꯝꯈ꯭ꯔꯦ ꯑꯥ ꯆꯠꯈꯤꯕꯁꯦ ꯍꯥꯏꯖꯔꯤ ꯑꯥ ꯑꯗꯨꯅ ꯆꯍꯤ ꯀꯌꯥ ꯁꯨꯔꯕ ꯖꯂꯥꯜꯄꯨꯔ ꯑꯁꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯨ ꯑꯔꯦꯞꯄ ꯍꯥꯏꯖꯕ ꯉꯝꯗꯦ ꯑꯗꯨꯅ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯖꯂꯥꯜꯄꯨꯔ ꯑꯁꯤ ꯑꯩꯅ ꯑꯗꯨꯝ ꯈꯪꯖꯔꯛꯄꯗ ꯖꯂꯥꯜꯄꯨꯔ ꯑꯁꯤ ꯌꯨꯝꯅꯥꯛ 19 ꯀꯨꯟꯅꯤꯊꯣꯏ ꯃꯅꯨꯡꯗ ꯂꯩꯔꯝꯕꯅꯤ ꯖꯂꯥꯜꯄꯨꯔꯁꯤ ꯃꯇꯝ ꯑꯁꯤꯒ ꯍꯥꯏꯕꯗꯤ ꯀꯔꯝꯍꯥꯏꯅ ꯂꯥꯛꯄꯅꯣ ꯃꯁꯤꯒ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡꯁꯦ ꯖꯂꯥꯜꯄꯨꯔꯒꯤꯁꯤ ꯑꯣꯖꯥ ꯕꯪꯒ꯭ꯂꯥꯗꯦꯁ ꯔꯣꯝꯗꯒꯤ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯔꯣꯝꯗꯒꯤ ꯆꯪꯉꯛꯄ ꯃꯩꯇꯩꯁꯨ ꯌꯥꯎꯔꯝꯗꯧ ꯃꯥꯜꯂꯦ ꯌꯥꯎꯗ꯭ꯔꯥ ꯑꯣ ꯃꯅꯤꯄꯨꯔꯗꯒꯤꯅꯤ ꯍꯥꯏꯕꯁꯤ ꯅꯠꯇꯦ ꯃꯅꯤꯄꯨꯔꯒꯤꯗꯩꯗꯤ ꯂꯣꯏ ꯑꯣꯏꯗꯣꯏꯅꯤꯗꯅ ꯂꯣꯏꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ. ꯆꯍꯤ 9 ꯈꯨꯟꯇꯥꯡꯉꯩꯒꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯚꯥꯏꯒꯆꯟꯗ꯭ꯔꯒꯤ ꯃꯇꯝꯗ ꯀꯔꯤꯒꯤ ꯃꯇꯝꯗ ꯃꯌꯥꯝ ꯌꯧꯔꯤꯅꯦꯕ ꯇ꯭ꯔꯤꯄꯨꯔꯥ ꯀꯔꯤ ꯌꯧꯔꯤꯅꯦ ꯕꯪꯒ꯭ꯂꯥꯗꯦꯁ ꯌꯧꯔꯤꯅꯦꯕ ꯑꯗꯣ ꯕꯪꯒ꯭ꯂꯥꯗꯦꯁ ꯕꯣꯔꯗꯔꯅꯤꯅ ꯁꯣꯝꯗꯒ ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟꯒ ꯈꯥꯏꯅꯔꯛꯑꯀꯥꯟꯗ ꯆꯪꯉꯛꯄꯒ ꯑꯗꯒꯤ ꯑꯣꯖꯥꯒꯤ ꯑꯣꯖꯥ ꯍꯪꯈ꯭ꯔꯦ ꯑꯣꯖꯥ ꯅꯠꯇꯦ ꯍꯥꯏꯕꯤꯌꯨ ꯁꯨꯝ ꯃꯌꯥꯝꯗ ꯑꯣꯖꯥ ꯃꯤꯡ ꯀꯨꯟꯖꯣ ꯕꯤꯍꯥꯔꯤ ꯁꯤꯡ ꯀꯣꯟ ꯃꯌꯥꯝ ꯌꯨꯝꯅꯥꯛ ꯍꯥꯏꯕ ꯃꯌꯥꯡꯂꯝꯕꯝ ꯑꯣꯖꯥꯗꯤ ꯀꯩ ꯊꯕꯛ ꯏꯪꯈꯥꯡ ꯀꯔꯤ ꯇꯧ ꯑꯩ ꯀꯩꯁꯨ ꯇꯧꯖꯗꯦ ꯌꯨꯝꯗ ꯁꯨꯝ ꯂꯩ ꯀꯩꯁꯨ ꯇꯧꯗꯦ ꯑꯩꯁꯤ ꯀꯩꯅꯣ ꯀꯩꯁꯨ ꯇꯧꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯆꯥꯕꯗꯤ ꯌꯥꯔꯣꯏ ꯀꯩꯁꯨ ꯇꯧꯗ꯭ꯔꯒꯗꯤ ꯆꯥꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯝ ꯀꯔꯕꯥꯔ ꯃꯆꯥ ꯑꯃ ꯁꯨꯝ ꯍꯣꯏꯅꯦ ꯑꯗꯨꯅꯤꯅꯦ ꯀꯩꯅꯣꯝ ꯇꯧꯗꯕꯗꯤ ꯌꯥꯔꯣꯏꯕ ꯑꯗꯨꯅꯤ ꯑꯗꯒꯤ ꯑꯣꯖꯥ ꯑꯩ ꯃꯤꯡ ꯂꯧꯇꯣꯝꯕꯝ ꯕꯤꯍꯥꯔꯤ ꯑꯣꯖꯥ ꯕꯤꯍꯥꯔꯤꯗꯤ ꯀꯔꯤ ꯑꯩ ꯍꯥꯟꯅ ꯑꯣꯖꯥ ꯑꯣꯏꯔꯝꯃꯦ ꯍꯧꯖꯤꯛ ꯔꯤꯇꯥꯌꯔꯃꯦꯟ ꯔꯤꯇꯤꯌꯔꯅꯦꯕ LPꯒꯤꯔꯣ ꯀꯩꯒꯤꯅꯣ LPꯒꯤ ꯑꯗꯨ ꯅꯠꯇꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯡꯅ ꯂꯥꯏꯔꯤꯛ ꯇꯝꯅꯕꯒꯤ ꯁ꯭ꯀꯨꯜꯁꯤ ꯖꯂꯥꯜꯄꯨꯔ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯂꯩꯕ꯭ꯔꯣ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦ ꯃꯩꯇꯩꯔꯣꯝꯗꯤ ꯂꯩꯇꯦ ꯕꯦꯡꯒꯣꯂꯤ ꯃꯦꯗꯤꯌꯝ ꯉꯥꯛꯇꯅꯤ ꯀꯌꯥꯝ ꯂꯥꯞꯀꯦ ꯑꯣ ꯏꯅꯛ ꯅꯛꯅ ꯂꯩꯔꯦꯕ ꯕꯦꯡꯒꯣꯂꯤ ꯃꯤꯗꯤꯌꯝꯗ ꯀꯩꯅꯣ ꯃꯅꯤꯄꯨꯔꯤ ꯃꯤꯗꯤꯌꯝ ꯒꯥꯏꯕꯒꯤ ꯀꯩꯅꯣꯁꯤ ꯌꯧꯗꯦꯕ ꯁꯤꯗꯩꯁꯤꯗ ꯑꯗꯨ ꯑꯣꯖꯥ ꯍꯣꯏ ꯈꯨꯟꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯀꯣꯂꯦꯖꯒꯤ ꯑꯣꯖꯥ ꯑꯣꯏꯕ kayam ꯂꯩꯈ꯭ꯔꯒꯦ ꯕꯣꯂꯦꯁꯔ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗꯤ ꯑꯃ ꯂꯩ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯂꯩ LPꯗꯅ ꯑꯃꯈꯛꯇ ꯂꯩ ꯑꯅꯤ ꯂꯩꯒ ꯑꯗꯨ ꯃꯃꯥꯡꯗꯗꯤ ꯃꯃꯥꯡꯗ ꯃꯌꯥꯝ ꯂꯩꯔꯝꯃꯦ ꯂꯩꯔꯝꯃꯦꯕ ꯔꯤꯇꯤꯌꯔ ꯇꯧꯕ ꯀꯌꯥꯃꯨꯛ ꯂꯩꯔꯝꯒꯅꯤ ꯑꯣꯖꯥꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯤꯅꯣꯗ ꯂꯩꯔꯦ ꯑꯗꯨꯗꯩꯗꯤ ꯁꯣꯝꯗꯅ ꯏꯕꯥꯏ ꯎꯗꯣꯏ ꯑꯩꯈꯣꯏ ꯑꯅꯤ ꯑꯍꯨꯝꯗꯤ ꯂꯩ ꯑꯣ ꯔꯤꯇꯤꯌꯔ ꯇꯧꯕ ꯗꯤꯐꯦꯟꯁꯀꯤ ꯑꯦꯜꯑꯣꯁꯤ ꯀꯔꯤ ꯍꯥꯏꯅꯣ ꯑꯣ ꯁꯣꯅꯥꯃꯅꯤ ꯑꯣ ꯑꯩ ꯑꯃꯨꯛꯇ ꯂꯤꯡꯈꯠꯄꯤꯔꯛꯎꯅꯦ ꯑꯩ ꯃꯤꯡꯁꯦ ꯀꯣꯟꯊꯧꯖꯝ ꯔꯥꯖꯀꯨꯃꯥꯔ ꯁꯤꯡ ꯀꯣꯟꯊꯧ ꯀꯔꯤ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯑꯩꯗꯤ ꯒꯥꯔꯤ ꯊꯧꯔꯝꯃꯤ ꯍꯧꯖꯤꯛ ꯄꯣꯊꯥꯕꯤꯔꯕ꯭ꯔꯣ ꯍꯧꯖꯤꯛ ꯄꯣꯊꯥꯔꯦ ꯒꯥꯔꯤ ꯑꯆꯧꯕ ꯒꯥꯔꯤ ꯑꯆꯧꯕ ꯇꯥꯇꯥ ꯇꯦꯡꯀꯔ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔꯒ ꯆꯠꯄꯤꯔꯝꯅꯤ ꯃꯅꯤꯄꯨꯔꯗꯤ ꯑꯩ ꯆꯠꯂꯨꯔꯦ ꯆꯠꯄꯗꯨꯗꯤ 83 81ꯗꯨꯒ ꯍꯦꯟꯗꯤꯃꯦꯟ ꯁꯨꯕ ꯑꯣꯏꯅ ꯑꯣ ꯑꯗ ꯀꯩꯅꯣꯗꯤ ꯏꯆꯥꯁꯤꯡꯗꯤ ꯀꯔꯤ ꯇꯧꯕ ꯑꯩ ꯊꯕꯛ ꯏꯆꯥꯁꯤꯡꯗꯤ 3 ꯈꯛ ꯂꯩ ꯑꯅꯤ ꯑꯃꯗꯤ ꯑꯁꯨꯝ ꯗꯤꯐꯦꯟꯁꯇ ꯂꯩ ꯗꯤꯐꯦꯟꯁꯇ ꯍꯧꯖꯤꯛ ꯗꯤꯐꯦꯟꯁꯇ ꯂꯩꯕꯁꯤ ꯖꯂꯥꯜꯄꯨꯔꯒꯤ ꯑꯣꯏꯅ ꯃꯤ ꯀꯌꯥꯝ ꯂꯩꯔꯝꯅꯤ ꯑꯣꯖꯥ ꯂꯩ ꯐꯅ ꯌꯥꯝꯃꯤ ꯌꯥꯒꯤꯁꯨ ꯑꯅꯤ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯑꯣ ꯅꯠꯇꯦ ꯑꯣꯟ ꯁꯥꯔꯚꯤꯁꯇ ꯂꯩꯈꯤꯗ꯭ꯔꯤꯕ꯭ꯔꯥ ꯀꯣꯟꯗꯛꯇ ꯂꯩꯔꯤꯁꯦ ꯑꯃ ꯅꯟꯗꯒꯤ ꯆꯠꯇ ꯉꯥꯏ ꯃꯥ ꯂꯩꯔꯤꯁꯦ ꯅꯟꯗꯒꯤꯁꯨ ꯂꯩꯔꯤ ꯕꯕꯨꯁꯅꯥ ꯂꯩꯔꯤ ꯄꯥꯎꯁꯥ ꯂꯩꯔꯤ ꯑꯗꯒꯤꯗꯤ ꯔꯤꯇꯥꯌꯔꯃꯦꯟ ꯂꯥꯛꯄꯁꯦ ꯁꯤꯒ 2 3 ꯑꯍꯨꯝꯗꯤ ꯂꯥꯛꯑꯦ ꯃꯔꯤ ꯑꯣ ꯌꯥꯝ ꯂꯩꯔꯤꯅꯦ ꯑꯗꯒꯤ ꯑꯇꯩ ꯁꯔꯀꯥꯔꯒꯤ ꯑꯁꯥꯝ ꯁꯔꯀꯥꯔꯒꯤ ꯑꯣꯐꯤꯁꯇ ꯊꯕꯛ ꯑꯁꯥꯝ ꯇꯧꯕ ꯄꯨꯂꯤꯁꯇ ꯂꯩꯕ ꯌꯥꯎꯔꯤ ꯄꯨꯂꯤꯁ ꯑꯁꯥꯝ ꯄꯨꯂꯤꯁ ꯂꯩ ꯑꯉꯥꯡꯁꯤꯡ ꯆꯠꯂꯨꯕ ꯅꯠꯇꯦ ꯑꯇꯩ ꯗꯤꯄꯥꯔꯠꯃꯦꯟꯇ ꯊꯕꯛ ꯇꯧꯕ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇ 2 3 ꯂꯩ ꯑꯣ
ꯑꯗꯒꯤ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯗꯁꯨ ꯌꯥꯎꯔꯤ ꯖꯂꯥꯜꯄꯨꯔꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒꯨꯔꯨ ꯃꯌꯨꯝꯒꯤ ꯑꯩꯒꯥ ꯀꯥꯔꯇꯤꯛꯀꯤ ꯂꯥꯏꯁꯪ ꯃꯥꯟꯗꯣꯞꯁꯤꯃ ꯃꯃꯣꯟ ꯌꯦꯡꯁꯤꯡꯗꯨ ꯂꯩꯀꯥꯏꯒꯤꯅꯤ ꯑꯗꯒꯤ ꯔꯣꯊꯒ ꯂꯩꯕꯅꯤꯅ ꯀꯥꯡ ꯆꯤꯡꯕꯒꯁꯤ ꯌꯥꯝ ꯐꯖꯅ ꯇꯧꯕꯤꯕ ꯃꯥꯜꯂꯤ ꯑꯇꯩ ꯄꯔꯕꯗꯤꯟꯁꯨ ꯇꯧꯕꯤꯔꯝꯗꯧ ꯃꯥꯜꯂꯤ ꯑꯇꯩ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯀꯩꯅꯣꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕꯅꯆꯤꯡꯕ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤ ꯀꯔꯤꯒꯤ ꯀꯩꯅꯣꯒꯗꯤ ꯃꯐꯝꯒꯗꯤ ꯂꯥꯏꯁꯪ ꯂꯥꯏꯀꯣꯟꯒꯗꯤ ꯂꯩꯕꯤꯗꯣ ꯂꯥꯏꯔꯦꯝꯕꯤ ꯑꯩꯈꯣꯏ ꯁꯪ ꯂꯩꯖꯩ ꯀꯔꯤ ꯂꯥꯏꯔꯦꯝꯕꯤꯅꯣ ꯑꯣꯖꯥ ꯇꯝꯕꯥ ꯂꯥꯏꯔꯦꯝꯕꯤ ꯑꯣꯖꯥ ꯑꯗꯨꯝ ꯐꯝꯕꯤꯌꯨ ꯇꯝꯕꯥ ꯂꯥꯏꯔꯦꯝꯕꯤ ꯑꯥ ꯑꯗꯣ ꯆꯍꯤ ꯑꯃꯗ ꯍꯔꯥꯎꯖꯒꯦ ꯅꯨꯃꯤꯠ ꯅꯨꯃꯤꯠꯇꯪ ꯍꯔꯥꯎꯖꯒꯦ ꯀꯣꯟꯊꯧꯖꯝ ꯌꯥꯝ ꯂꯩꯕ꯭ꯔꯣ ꯁꯤꯗ ꯄꯣꯊꯣꯛꯁꯨ ꯑꯩꯈꯣꯏ ꯁꯥꯒꯩ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯤ ꯃꯉꯥꯒ ꯂꯩ ꯑꯩꯈꯣꯏꯁꯤ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯇꯝꯐꯥ ꯂꯥꯏꯔꯦꯝꯕꯤꯒꯤꯁꯤ ꯀꯣꯟꯊꯧꯖꯝꯒꯤ ꯁꯥꯒꯩꯅ ꯇꯧꯖꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯈꯨꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯔꯣ ꯁꯥꯒꯩꯒꯤ ꯑꯣꯏꯅ ꯑꯇꯩ ꯁꯥꯒꯩꯒꯤ ꯑꯣꯏꯅ ꯅꯠꯇꯕ ꯑꯇꯩꯗꯤ ꯂꯩꯇꯕ꯭ꯔꯣ ꯑꯇꯩꯗꯤ ꯃꯥꯒꯤ ꯂꯩꯇ꯭ꯔꯤ ꯂꯥꯏꯕꯨꯗꯤ ꯅꯤꯡꯕ ꯃꯥꯏ ꯑꯗꯣ ꯈꯨꯟꯒꯤ ꯑꯣꯏꯅ ꯍꯔꯥꯎꯕꯒ ꯇꯧꯕꯤꯈ꯭ꯔꯕ꯭ꯔꯕ ꯊꯕꯛ ꯇꯧꯕꯤꯗꯦ ꯇꯧꯗ꯭ꯔꯤꯑꯕ ꯈꯨꯟꯒꯤ ꯑꯣꯏꯅ ꯍꯔꯥꯎꯕꯁꯦ ꯑꯩꯈꯣꯏ ꯍꯟꯗꯛ ꯂꯩꯔꯤꯕ ꯃꯍꯥꯗꯦꯕꯁꯦ ꯑꯩꯈꯣꯏꯁꯦ ꯃꯥꯗꯤ ꯌꯨꯝ ꯁꯥꯕꯁꯨ ꯌꯥꯗꯦ ꯈꯨꯟꯒꯤ ꯑꯣꯏꯅ ꯃꯍꯥꯗꯦꯕꯒꯤ ꯈꯨꯕꯝ ꯂꯩꯔꯤꯕ꯭ꯔꯥ ꯈꯨꯟꯒꯤ ꯃꯍꯥꯗꯦꯕ ꯂꯩ ꯑꯗꯣ ꯌꯨꯝ ꯁꯥꯕ ꯌꯥꯗꯦ ꯍꯥꯏꯁꯤꯅ ꯃꯍꯥꯗꯦꯕꯗ ꯃꯥꯁꯦ ꯃꯥꯏꯁꯦ ꯃꯥ ꯁꯪ ꯁꯥꯕ ꯌꯥꯗꯦ ꯄꯥꯝꯗꯦ ꯃꯥ ꯑꯗꯨꯝ ꯇꯣꯉꯥꯟꯅ ꯂꯝꯍꯥꯡꯗ ꯂꯩꯖꯒꯦ ꯍꯥꯏ ꯑꯣ ꯍꯔꯥꯎꯕꯁꯦ ꯃꯥꯁꯨ ꯄꯥꯝꯗꯦ ꯑꯗꯨꯅ ꯍꯔꯥꯎꯗꯦꯕ ꯍꯔꯥꯎꯗꯦ ꯍꯔꯥꯎꯕ ꯌꯥꯗꯦ ꯃꯍꯥꯗꯦꯕꯒꯤ ꯑꯍꯜ ꯂꯃꯟꯒꯤ ꯃꯪꯗ ꯍꯥꯏꯔꯝꯃꯦ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯔꯝꯕ ꯋꯥꯔꯤꯅꯤ ꯑꯣ ꯊꯥꯖꯕ ꯍꯥꯏꯁꯦ ꯀꯩꯅꯣꯗ ꯀꯔꯤ ꯀꯗꯥꯏꯗꯅꯣ ꯈꯥꯛ ꯃꯔꯥꯗ ꯆꯤꯡꯗꯨꯝ ꯃꯆꯥ ꯑꯃꯗ ꯃꯍꯥꯗꯦꯕ ꯂꯩꯌꯦ ꯂꯥꯏꯁꯪꯒꯗꯤ ꯌꯥꯝ ꯐꯖꯩꯀꯣ ꯑꯗꯣ ꯃꯥꯗꯤ ꯑꯩ ꯍꯟꯅꯨꯔꯦ ꯑꯩ लांꯕ ꯈꯣꯠꯄ ꯄꯥꯝꯗꯦ ꯍꯔꯥꯎꯕꯤꯅꯣ ꯍꯥꯏꯌꯦꯗꯅ ꯍꯔꯥꯎꯗꯦꯅ ꯂꯩꯍꯧꯋꯦꯕ ꯁꯤꯅ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯏꯄꯥ ꯏꯆꯥ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯊꯃꯣꯏꯗ ꯍꯥꯏꯗꯤ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯔꯝꯕꯅꯦꯕ ꯍꯔꯥꯎꯕ ꯌꯥꯗꯦ ꯁꯪ ꯁꯥꯕ ꯌꯥꯗꯦꯅ ꯑꯗꯣ ꯂꯥꯏꯀꯣꯟꯗꯤ ꯂꯩꯔꯤꯅꯦꯕ ꯂꯥꯏꯐꯝꯗꯤ ꯂꯩ ꯂꯥꯏꯐꯝꯁꯦ ꯂꯥꯏꯐꯝ ꯂꯩ ꯑꯗꯨꯒ ꯃꯟꯗꯤꯔꯁꯨ ꯁꯥꯕ ꯌꯥꯗꯦ ꯑꯣ ꯑꯍꯥꯟꯕꯗ ꯑꯗꯨꯝ ꯂꯩꯖꯒꯦ ꯈꯣꯡꯅꯥ ꯃꯈꯣꯡꯗ ꯏꯁꯦ ꯑꯗꯒꯤ ꯅꯍꯥꯔꯣꯟꯁꯤꯡꯒꯤ ꯑꯣꯖꯥ ꯀꯩꯅꯣ ꯑꯦꯝ ꯏ ꯑꯦꯜ ꯄꯤ ꯂꯣꯏꯔꯒ ꯍꯥꯏ ꯁ꯭ꯀꯨꯜꯗꯤ ꯀꯗꯥꯏꯗ ꯇꯝꯃꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯀꯤꯂꯣꯃꯤꯇꯔ ꯑꯃ ꯃꯈꯥꯏ ꯂꯥꯞꯄꯦ ꯑꯣ ꯏꯅꯛ ꯅꯛꯅ ꯏꯅꯛ ꯅꯛꯏ ꯏꯅꯛ ꯑꯩ ꯀꯣꯂꯦꯖꯇꯤ ꯈ꯭ꯋꯥꯏ ꯅꯛꯄꯗꯤ ꯀꯣꯂꯦꯖꯇꯤ 11 12 ꯐꯥꯎ ꯂꯩ ꯍꯥꯏꯌꯔ ꯁꯦꯀꯦꯟꯗꯔꯤ ꯀꯣꯂꯦꯖꯇꯤ ꯂꯩꯇꯦ ꯁ꯭ꯋꯥꯏꯗ ꯑꯗꯨ ꯀꯣꯂꯦꯖ ꯇꯝꯒꯦꯔꯗꯤ ꯀꯗꯥꯏꯗ ꯆꯠꯇꯥ ꯀꯔꯥꯏꯗ ꯇꯝꯗꯣꯏꯅꯣ ꯑꯗꯨ ꯀꯂꯥꯏꯟꯁꯨ ꯑꯗꯨꯝ ꯁꯥꯏꯀꯜꯅ ꯀꯩꯅ ꯆꯠꯄ ꯌꯥꯕ ꯃꯐꯝꯅꯤꯅ ꯑꯣ ꯑꯗꯨꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤꯗꯤ ꯑꯗꯒꯤ ꯀꯩꯁꯨ ꯂꯝꯕꯤ ꯐꯔꯕꯅꯤꯅ ꯁꯤꯜꯆꯔꯒꯤ ꯃꯦꯗꯤꯀꯦꯜꯁꯨ ꯂꯩꯔꯦ ꯑꯥꯎ ꯑꯗꯒꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯖꯂꯥꯜꯄꯨꯔꯗ ꯂꯥꯛꯆꯕꯁꯤ ꯑꯣꯖꯥꯁꯤꯡ ꯑꯩꯈꯣই ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯣꯖꯥꯁꯤꯡ ꯂꯩꯕꯤꯕꯁꯤꯗꯩꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯅ ꯂꯥꯎꯗꯅ ꯂꯥꯛꯆꯕꯁꯦ ꯃꯐꯝ ꯃꯐꯝꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯅꯨꯄꯥ ꯃꯆꯥꯗ ꯁꯦ ꯃꯥꯒꯤ ꯑꯩꯒꯥꯝꯆꯥ ꯅꯪ ꯅꯃꯤꯡ ꯀꯔꯤ ꯀꯧꯋꯦ ꯆꯪꯉꯛꯑꯣ ꯁꯤꯗ ꯀꯥꯟꯁꯤꯜꯂꯣ ꯅꯪ ꯅꯃꯤꯡ ꯀꯔꯤꯑꯕ ꯔꯤꯁꯤ ꯁꯔꯃ ꯒꯨꯔꯨꯃꯌꯨꯝ ꯅꯪꯒꯤ ꯅꯆꯟꯅꯦꯌꯦ ꯅꯆꯟ ꯅꯨꯄꯤꯗꯨꯁꯨ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯑꯣ ꯃꯉꯣꯟꯗ ꯅꯣꯏ ꯌꯨꯝꯅꯥꯛ ꯀꯩꯅꯣ ꯍꯥꯏꯔꯒ ꯈꯪꯗ꯭ꯔꯤꯁꯦ ꯃꯁꯤ ꯍꯣꯜ ꯀꯁꯥꯔꯗ ꯖꯥꯔꯤꯕꯣꯟꯗ ꯑꯗꯒꯤ ꯑꯞꯄꯔ ꯑꯁꯥꯝꯗ ꯄꯥꯈꯪꯅꯦ ꯄꯥꯈꯪ ꯐꯥꯔꯕ ꯌꯨꯝꯅꯥꯛ ꯀꯔꯤꯅꯣ ꯍꯥꯏꯁꯨ ꯈꯪꯗꯕ ꯁꯥꯒꯩ ꯀꯔꯤꯅꯣ ꯍꯥꯏꯁꯨ ꯈꯪꯗꯕ ꯀꯌꯨꯝꯅꯣ ꯍꯥꯏꯁꯨ ꯈꯪꯗꯕꯁꯦ ꯃꯁꯤ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯌꯨꯝꯅꯥꯛ ꯁꯥꯡꯅ ꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯁꯨ ꯍꯥꯞꯄꯤꯔꯨꯔꯅꯨ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯁꯥꯒꯩ ꯑꯩꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯥꯛ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯥꯒꯩ ꯍꯥꯏꯁꯤ ꯁꯤꯅꯤꯀꯣ ꯀꯣꯟꯊꯧꯖꯝꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯕꯗꯨ ꯃꯁꯤ ꯍꯧꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯜꯗ ꯌꯥꯝ ꯐꯖꯅ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯩꯈꯣꯏꯒꯤ ꯌꯦꯛ ꯁꯤꯅꯤꯀꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯁꯤ ꯈꯨꯃꯟꯅꯤ ꯑꯩꯈꯣꯏꯁꯤ ꯑꯉꯣꯝꯅꯤ ꯑꯩꯈꯣꯏꯁꯤ ꯅꯤꯡꯊꯧꯖꯥꯅꯤ ꯑꯩꯈꯣꯏꯁꯤ ꯃꯣꯏꯔꯥꯡꯅꯤ ꯍꯥꯏꯗꯅ ꯇꯧ ꯇꯥꯔꯒꯗꯤ ꯑꯉꯥꯡꯁꯤꯡꯅ ꯀꯣꯂꯦꯖꯗ ꯈꯪꯗꯦ ꯃꯄꯥꯟ ꯊꯣꯛꯆꯕꯗ ꯈꯪꯗꯦ ꯆꯠꯆꯕꯗ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯃꯁꯦꯟꯅꯤ ꯃꯣꯏꯔꯥꯡ ꯌꯦꯛ ꯃꯁꯦꯟꯗꯤ ꯂꯧꯅꯕ ꯍꯩꯗꯦꯒ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗꯨ ꯑꯗꯒꯤ ꯌꯦꯛ ꯇꯤꯟꯅꯔꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯑꯃꯁꯨ ꯄꯣꯛꯇꯣꯏꯅꯦꯕ ꯏꯄꯥ ꯏꯆꯥ ꯏꯆꯤꯟ ꯏꯅꯥꯎ ꯏꯆꯤꯟ ꯅꯨꯄꯥ ꯃꯕꯨꯡ ꯃꯆꯟ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯕꯗꯨꯁꯨ ꯂꯩꯗꯧꯅꯦꯕ ꯃꯁꯤꯃꯇꯪꯗꯤ ꯑꯩ ꯈ꯭ꯋꯥꯏ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩ ꯀꯩꯅꯣ ꯂꯥꯎ ꯅꯪꯒꯤ ꯅꯁꯝꯗꯣ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯃꯥꯏ ꯃꯁꯝꯗꯨ ꯐꯖꯈ꯭ꯔꯦ ꯅꯪꯅ ꯔꯤꯁꯤ ꯅꯪ ꯅꯆꯟꯅꯨꯄꯤꯒꯤ ꯃꯃꯤꯡ ꯀꯔꯤꯕ ꯔꯤꯌꯥ ꯁꯔꯃ ꯔꯤꯌꯥ ꯅꯪ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯤꯒꯦ ꯃꯦꯇꯤꯛ ꯊꯥ ꯂꯣꯏꯔꯦ ꯄꯔꯤꯈꯥ ꯔꯤꯖꯜ ꯉꯥꯏꯔꯤꯕ ꯀꯗꯥꯏꯗ ꯇꯝꯕꯗ ꯇꯝꯕꯗ ꯍꯥꯏ ꯁ꯭ꯀꯨꯜꯗ
high school fee ga anak pagi du da koi ne anak pada ne ba acha acha high secondary 뿡수 때문에 뿡수 문제 pung yai bro manung song ngong ne kai no pung su tam bro kada no kari no iche ro ima ro 이만이시네 thorani laung ne thorani laung tu laung ne kai no ne 이사는 비슈 보러오잖아 거로 na chan nu pi du ni aina kai no tong ni se 왕 말이 산나게 ria lao lao 그리 가야 되죠. lao se de lao ria lao adu nang kari no nang laung ne sarmi ria sarmi guru mayum agon nangon da yumna hang khangde ngak ko se mayam mo sida ong te lep nang na sam do ong te yeng ye mai mo sam ji kai no no te phagi ti ni sam pha yam no ak ta tha na kai no sin na tau de som do thro a ha ja won nga khon nang class ka ta me hai 9 krai da ujiki noi nabunga taminai ra oh asa asa la yam tamu ko ha adagi hayeng kai khang da noi yumna kai no hai da guru mayum ni hai ga da ni ha yumna kai yum no hai ra su guru mayum kari sagai no hai ra su guru mayum khambra na imphal ga chalu ra bo manipur ga chalu ra bo chatriya जी चले diri di chale manipur di yore ne du dia diri manipur tharani som ka khalo ne mangan do som dei le ba tharani ming kari no ong ta bi गुरु महिमा हरिप्रिया शर्मा nate ipam gi yum nak ti kai no हिदंग महिमा hidang mum kai dei no हिदंग महिमा अकोई लोंगोई देगी o longo ye du ngasai gi maitai leitre du do खा यामना लेतरा ba han ka yam le ma gi ta rai no ako aina khangakpadadi yumna kunthra muk leiramne do akoi pabungoi do hoi leine yamna leiramne ai miti sing do manipur imphal la khara hong ga yaw ado hujik ti ka yam le ri ge hojikti yumna kunnom leiri kullom kul le su le ri ne hujik ti lambi nungai ram na tro lambi nungai re longoi o rongor hai bane ba sum longoi hai longol hai ba gi longoi hai ba o 오늘 롱고 oh kanu to bro akoi gi jalalpur gi di holi pala ga leitro nipi sing ya challe challe ya hanai ju challe adagi joydev ka chongbiri bro kang da sum nga nga yamna di kui me chong re yam awana yamna phibam chadaba yum ga mite imung ga yong na ri bro jalalpur sibo adu bol di yorom do man de da jamdre da hingon koina ba phajana koina ba kwa ga di yam phajana tha bo i kasar gi da mafam ayam ba da kwa pambi yam na hou da ba thengne do jari bol lom da di ata wa ji pai da na taw ye aga bol la sina yani sangelo khana chada Thrania Hare Krishna kayun chahi kya subirage jam 78 yamdri da kayun mi koi Lakhipur da chahi chamaga ama suraba ahan ga thengna rai mi Thrani di kayu karong gi ningono ai ge a domono dormono Tripura gia aga hainu ne kayun ne dormono go do ngaktang da yorobani aga na ha yam lakhi ma housing matam da ai ba leitre ha oh pai aga kartik si nasa nupa amtang lo yani pa iya nupa ro oh longo kari longo dei la imine do dia hongai ne ba oh kano solar lem ka tawri si kano mai su phajana lai ko solar gi su solar pre ka tawi sini ado si ahlaman akoi bo harau tayamna akoi bu nabi ba lakwa akoi gi oja sing jalalpur gi khwai mayam gi mafam da ai manindra konsam amuka ai thamoi dagi thagat chaba phongdok chaba ga loinana ai nolok chage aduga khun gi kari yumlei kaire ongtang ai changjage mathang mana oja jalalpur gi maitai khunje khun gi maming maitai na kok jabadi leitro Jalalpur akoi che chang ge ina ge madhepur part 1 ani Madhyapur Mahadevpur part 1 part 1 part mari bhaule adagi Badarpur rom da chakya haradi kilometer kaya no lairi cha madhepur si kilometer tara ni pan tara nipa तराम अपन नूर में tara mapa मधुमन
ꯑꯣ ꯕꯗꯔꯄꯨꯔ ꯑꯗꯨ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗꯤ ꯅꯛꯑꯦꯅꯦ ꯑꯗꯨꯗꯤ ꯁꯣꯝꯗ ꯌꯦꯡꯕ ꯑꯣ 19ꯅꯦ ꯑꯣ ꯌꯨꯝ 34ꯁꯤ ꯑꯁꯣꯝꯒꯤꯁꯨ ꯃꯩꯇꯩꯒꯤ ꯑꯣꯏꯔꯦ ꯃꯩꯇꯩ ꯈꯛꯇꯅꯤ ꯃꯩꯇꯩ ꯉꯥꯛꯇꯅꯤ ꯊꯧꯔꯥꯅꯤ ꯍꯣꯏꯒꯤꯅ ꯌꯨꯝ ꯑꯅꯧꯕ ꯁꯥꯒꯠꯂꯤ ꯏꯟꯗꯤꯔꯥ ꯑꯋꯥꯖꯒꯤ ꯁꯦꯟꯊꯪꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯂꯅꯥꯏꯅꯁꯨ ꯄꯩꯁꯥ ꯌꯥꯝ ꯄꯨꯊꯣꯛꯑꯒ ꯌꯥꯝ ꯆꯥꯎꯅ ꯁꯥꯔꯦꯅꯦ ꯍꯥ ꯅꯆꯥꯅꯨꯄꯥꯗꯤ ꯔꯤꯁꯤ ꯈꯛꯇꯔꯣ ꯔꯤꯁꯤꯒꯤꯗꯤ ꯌꯨꯝ ꯆꯥꯎ ꯁꯥꯔꯦꯅꯦꯀꯣ ꯐꯔꯦ ꯐꯔꯦ ꯃꯊꯪ ꯁꯣꯝꯒꯤꯁꯤꯁꯨ ꯃꯩꯇꯩꯅꯤꯀꯣ ꯑꯣꯖꯥ ꯑꯃꯨꯛꯇꯪ ꯈꯤꯇꯪ ꯅꯍꯥ ꯑꯣꯏꯕꯅ ꯑꯃꯨꯛꯇꯪ ꯂꯝꯖꯤꯡ ꯂꯩꯔꯗꯤ ꯑꯃꯨꯛꯇꯪ ꯆꯪꯉꯛꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯔꯕꯥꯛ ꯌꯥꯟꯈꯤꯗ꯭ꯔꯕꯅꯦ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯅ ꯑꯍꯜ ꯂꯃꯟꯁꯤꯡ ꯄꯨꯂꯞ ꯑꯩꯈꯣꯏ ꯈꯨꯟ ꯖꯂꯥꯜꯄꯨꯔꯒꯤ ꯈꯨꯟꯁꯤ ꯑꯃꯨꯛꯇꯪ ꯀꯣꯏꯃꯤꯟꯅꯖꯒꯦꯅ ꯑꯗꯨꯗꯤ ꯁꯤꯗꯤ ꯒꯥꯔꯤ ꯑꯣꯏꯅ ꯄꯨꯊꯖꯥꯔꯣꯏ ꯋꯥꯡꯁꯤꯗꯤ ꯈꯤꯇꯪ ꯈꯗꯤ ꯋꯥꯡꯉꯤꯁꯦ ꯑꯃ ꯇꯧꯔꯕ ꯆꯥꯛꯁꯤꯡ ꯆꯥꯛꯈꯨꯝ ꯆꯥꯛꯁꯤꯡ ꯆꯥ ꯂꯣꯏꯔꯒ ꯀꯣꯟꯅ ꯆꯠꯂꯝꯗꯥꯏ ꯃꯇꯝꯁꯦ ꯆꯠꯂꯝꯗꯥꯏ ꯃꯇꯝꯗ ꯍꯣꯏ ꯌꯥꯏ ꯁꯤꯒꯤ ꯀꯪꯂꯥ ꯆꯥꯁꯤ ꯑꯝꯇ ꯎꯠꯂꯝꯃꯒ ꯍꯣꯏ ꯆꯥꯛ ꯅꯨꯡ ꯆꯥꯔꯒ ꯉꯥꯏꯍꯥꯛ ꯍꯣꯏ ꯑꯗꯨꯒꯤ ꯀꯩꯅꯣ ꯇꯧꯔꯁꯤ ꯃꯩꯇꯩꯒꯤ ꯍꯤꯡꯒꯣꯜꯅꯤꯅꯦꯀꯣ ꯑꯣꯖꯥ ꯑꯣ ꯃꯩꯇꯩ ꯉꯥꯛꯇꯅꯦꯕ ꯑꯣ ꯈꯨꯜꯂꯛꯀꯤ ꯒꯜꯂꯤꯁꯤ ꯁꯤ ꯕ꯭ꯂꯣꯛ ꯐꯖꯅ ꯊꯥꯔꯦ ꯁꯤꯁꯨ ꯃꯩꯇꯩꯒꯤ ꯌꯨꯝꯅꯤꯅꯦꯀꯣ ꯌꯨꯝꯅꯥꯛꯁꯤ ꯀꯔꯤ ꯀꯣꯟꯊꯧꯖꯝ ꯂꯩꯔꯦ ꯑꯣꯖꯥ ꯀꯣ ꯃꯌꯥꯡꯂꯝꯕꯝ ꯁꯧꯒꯥꯏꯖꯝ ꯁꯔꯨꯡꯕꯝ ꯑꯗꯒꯤ ꯄꯨꯡꯁꯨꯝꯕꯝ ꯑꯗꯒꯤ ꯃꯣꯏ ꯂꯣꯛꯇꯧꯕꯝ ꯑꯗꯒꯤ ꯀꯩꯅꯣ ꯐꯤꯒ ꯁꯥꯔꯤꯅꯦ ꯁꯤꯗꯤ ꯅꯨꯡꯁꯤꯔꯦꯗ ꯑꯃꯨꯛꯇ ꯆꯪꯖꯒꯦ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯄꯤꯌꯨ ꯊꯣꯛꯂꯛꯀꯅꯨ ꯍꯩꯃꯥ ꯏꯁꯨꯁꯤꯡ ꯆꯦꯟꯁꯤꯟꯈ꯭ꯔꯤꯁꯦ ꯌꯦꯡꯉꯣ ꯀꯅꯥ ꯁꯥꯔꯤꯅꯣ ꯃꯧꯅ ꯁꯥꯔꯤꯔꯣ ꯀꯗꯥꯏ ꯃꯧ ꯀꯗꯥꯏ ꯃꯁꯨ ꯊꯣꯏꯕꯤ ꯅꯃꯤꯡ ꯍꯥꯏꯌꯣ ꯑꯩ ꯃꯃꯤꯡ ꯖꯁꯃꯤꯇꯥ ꯀꯧꯏ ꯖꯁꯃꯤꯇꯥ ꯅꯣꯏꯒꯤ ꯌꯨꯝꯅꯥꯛ ꯍꯥꯏꯌꯣ ꯅꯥꯎꯔꯦꯝ ꯖꯁꯃꯤꯇꯥ ꯚꯦꯔꯤ ꯒꯨꯗ ꯑꯗꯒꯤ ꯁ꯭ꯀꯨꯜ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯦ ꯑꯩ ꯀ꯭ꯂꯥꯁ 5 ꯀꯥꯏꯕ 5 ꯀꯥꯔꯤꯕ 4 ꯄꯥꯁ ꯇꯧꯔꯕ꯭ꯔꯣ ꯁꯤꯗꯤ ꯀꯅꯥ ꯁꯥꯔꯤꯅꯣ ꯃꯃꯥ ꯂꯩꯕ꯭ꯔꯣ ꯃꯃꯥ ꯏꯃꯨꯡꯗ ꯃꯃꯥ ꯑꯝꯇ ꯊꯣꯛꯂꯛꯎꯗꯅ ꯀꯣꯟꯒ ꯄꯥꯟꯗꯅ ꯃꯃꯥ ꯊꯣꯛꯂꯛꯑꯦ ꯍꯩꯃꯥ ꯑꯝꯇ ꯊꯣꯛꯂꯛꯎꯅꯦ ꯏꯕꯦꯝꯃ ꯀꯔꯤ ꯀꯥꯏꯒꯦꯅꯦ ꯃꯃꯥꯁꯦ ꯀꯔꯤ ꯃꯃꯥꯟꯗꯧꯔꯣ ꯃꯃꯥꯟꯗꯧ ꯑꯣꯏꯔꯁꯨ ꯌꯥꯏꯅꯦ ꯏꯕꯦꯝꯃ ꯃꯤꯡ ꯀꯔꯤ ꯀꯧꯕ ꯀꯩꯌꯨꯝ ꯅꯤꯉꯣꯟꯅꯣ ꯑꯩꯔꯣ ꯐꯤꯖꯕꯝ ꯏꯄꯥꯝꯒꯤ ꯑꯗꯩ ꯅꯤꯄꯥꯝꯗꯅ ꯅꯥꯎꯔꯦꯝꯅꯦꯕ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯤꯅꯣ ꯇꯧꯗꯦ ꯀꯩꯁꯨ ꯇꯧꯗꯦꯕ ꯅꯨꯄꯥꯗꯤ ꯀꯩ ꯊꯕꯛ ꯇꯧꯔꯤꯒꯦ ꯒꯥꯔꯤ ꯊꯧꯔꯤ ꯒꯥꯔꯤ ꯑꯆꯧꯕ꯭ꯔꯣ ꯀꯩꯅꯣ ꯐꯩꯌꯦ ꯏꯆꯥꯗꯤ ꯏꯆꯥ ꯑꯅꯤ ꯈꯛꯇꯅꯤ ꯑꯃꯅ ꯁꯥꯔꯚꯤꯁ ꯇꯧꯔꯤ ꯁꯥꯔꯚꯤꯁ ꯇꯧꯔꯦꯕ ꯄꯨꯂꯤꯁꯇ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯖꯅꯤꯅ ꯀꯔꯤ ꯏꯅꯦꯝꯕꯣꯛꯂꯣ ꯀꯔꯤꯅꯣ ꯏꯇꯦꯝ ꯀꯔꯤ ꯃꯃꯤꯡ ꯀꯧꯏ ꯄꯟꯆꯃꯤ ꯀꯔꯤ ꯂꯝ ꯅꯤꯉꯣꯟꯅꯣ ꯁꯤꯒꯤ ꯑꯗꯨꯝ ꯁꯤꯗ ꯑꯗꯨꯝ ꯄꯣꯛꯄ ꯑꯗꯒꯤ ꯑꯣꯖꯥ ꯀꯣ ꯑꯩꯈꯣꯏꯒꯤ ꯏꯆꯦꯒꯤ ꯏꯕꯥꯏꯁꯦ ꯀꯨꯃꯥꯔ ꯀꯧꯏ ꯀꯔꯤ ꯀꯩꯅꯣ ꯃꯥꯏ ꯋꯥꯔꯤꯁꯦ ꯀꯩꯅꯣ ꯂꯤꯖꯒꯦ ꯑꯩꯈꯣꯏ ꯅꯤꯉꯣꯜ ꯂꯧꯕꯁꯤ ꯀꯋꯥꯜ ꯂꯥꯟꯇꯧ ꯂꯝꯄꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯁꯥꯒꯩ ꯃꯣꯏ ꯀꯔꯤ ꯅꯥꯎꯔꯦꯝ ꯁꯥꯒꯩꯒꯤ ꯇꯥ ꯀꯨꯃꯥꯔꯅ ꯂꯧꯔꯝꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯥꯁꯦ ꯑꯁꯥꯝꯗ ꯑꯩꯈꯣꯏ ꯇꯨꯡꯗ ꯃꯥ ꯄ꯭ꯔꯣꯇꯦꯛ ꯇꯧꯔꯝꯃꯤ ꯌꯥꯝꯅ ꯇꯧ ꯂꯥꯛꯄꯗꯒꯤ ꯑꯗꯨꯝ ꯁꯣꯏ ꯆꯂꯥꯛꯄ ꯂꯩꯈꯤꯗꯦ ꯃꯁꯜ ꯂꯩꯅꯈꯤꯗꯒꯤ ꯀꯋꯥ ꯅꯤꯂꯥꯟꯗꯣ ꯀꯩꯅꯣꯒꯤ ꯑꯗꯨ ꯑꯥꯗ ꯆꯠꯈ꯭ꯔꯒ ꯂꯩꯈꯤꯗꯕ꯭ꯔꯥ ꯍꯧꯖꯤꯛ ꯂꯩꯔꯤꯕ꯭ꯔꯣ ꯁꯤꯗ ꯂꯩꯈꯤꯗꯕꯅꯤ ꯁꯤꯗ ꯂꯩꯔꯝꯃꯤꯅ ꯑꯅꯤ ꯑꯃ ꯂꯩꯔꯦ ꯀꯋꯥ ꯑꯃ ꯃꯉꯥꯖꯥꯎ ꯀꯧꯏ ꯑꯃꯅ ꯑꯗꯒꯤ ꯅꯣꯌꯟ ꯀꯧꯏ ꯍꯧꯖꯤꯛꯁꯨ ꯃꯔꯤ ꯇꯠꯅꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯃꯣꯏ ꯆꯠꯊꯣꯛ ꯇꯧꯗ꯭ꯔꯦ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗꯤ ꯇꯧꯗ꯭ꯔꯦ ꯑꯉꯥꯡꯁꯤꯡꯁꯤ ꯃꯣꯏ ꯚꯥꯞ ꯇꯥꯗꯅ ꯑꯗꯨꯝ ꯂꯩ ꯑꯣ ꯅꯣꯏ ꯐꯤꯁꯤꯗꯤ ꯌꯨꯝꯒꯤ ꯁꯤꯖꯤꯟꯅꯅꯕ꯭ꯔꯣ ꯀꯔꯤꯅꯣ ꯁꯤꯖꯤꯟꯅꯅꯕꯅꯤ ꯄꯥꯕꯨꯡ ꯑꯣ ꯌꯣꯟꯅꯕ ꯁꯥꯗꯦ ꯑꯁꯨꯝ ꯃꯤꯅ ꯂꯧꯒꯦ ꯍꯥꯏꯔꯒꯗꯤ ꯁꯨꯝ ꯑꯃꯅꯤ ꯑꯗꯨ ꯅꯠꯇꯦꯅꯦ ꯌꯥꯝ ꯁꯥꯔꯒ ꯑꯗꯨꯝ ꯇꯁꯦꯡꯅ ꯌꯣꯟꯅꯕ ꯊꯝꯕꯗ ꯑꯗꯨꯝ ꯁꯤꯠꯀꯅꯤꯅꯦ ꯁꯤꯠꯀꯅꯦꯕ ꯑꯗꯨꯝꯕ ꯈꯔ ꯇꯧꯅꯕ ꯍꯧꯗꯣꯛꯇ꯭ꯔꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯌꯣꯜꯂꯤ ꯁꯨꯝ ꯃꯤꯅ ꯂꯧꯒꯦ ꯀꯅꯥꯒꯨꯝꯕ ꯂꯧꯒꯦ ꯂꯥꯛꯑꯁꯤ ꯑꯗꯨꯝ ꯄꯤ ꯀꯅꯥꯒꯨꯝꯕ ꯂꯧꯒꯦꯅ ꯂꯥꯛꯄꯗ ꯄꯤꯕ ꯅꯠꯇꯕ
ꯀꯩꯊꯦꯜꯗ ꯄꯨꯔꯁꯨ ꯑꯩꯈꯣꯏ ꯌꯣꯜꯂꯤ ꯍꯥꯏꯗꯅ ꯈꯪꯍꯟꯗꯅꯅꯦ ꯄꯩꯗꯅ ꯀꯩꯊꯦꯜꯗ ꯊꯥꯗꯅꯁꯨ ꯑꯗꯨꯅꯤ ꯑꯗꯨꯝꯕꯗ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯏꯁꯨ ꯊꯣꯏꯕꯤ ꯀꯌꯥ ꯅꯨꯡꯁꯤꯔꯕꯅꯣ ꯑꯩꯒ ꯑꯩꯅ ꯈꯨꯝꯃꯤꯁꯦ ꯑꯗ ꯁꯤ ꯇꯧꯏ ꯕꯣꯟ ꯇꯔꯥꯄꯨꯔꯁꯨ ꯑꯉꯥꯡ ꯑꯃꯅꯤ ꯊꯦꯡꯅꯩ ꯑꯗ ꯕꯣꯏ ꯀꯥꯏꯅ ꯀꯧꯗ ꯑꯩꯒ ꯍꯥꯏꯅ ꯈꯨꯝꯕ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯀꯩꯗꯧꯕꯒꯤ ꯀꯩꯅꯣ ꯇꯧꯗꯣꯏꯕ ꯂꯝ ꯍꯦꯟꯗꯣꯔꯤꯕ ꯃꯪꯒꯣꯜ ꯑꯣꯏꯌꯨꯀꯣ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯔꯛꯎꯀꯣ ꯑꯣ ꯌꯨꯝ ꯆꯥꯎꯅ ꯁꯤꯁꯨ ꯃꯩꯇꯩꯒꯤꯔꯣ ꯁꯥꯒꯠꯂꯤꯁꯦ ꯀꯔꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯑꯣ ꯗ꯭ꯔꯥꯏꯚꯔ ꯑꯩꯁꯤꯗꯤ ꯑꯗꯒꯤ ꯏꯆꯥꯁꯨ ꯄꯨꯂꯤꯁ ꯑꯆꯧꯕ ꯑꯣꯏꯔꯦ ꯁꯥꯔꯚꯤꯁ ꯇꯧꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯃꯨꯛꯁꯨ ꯁꯤꯗ ꯅꯥꯗ꯭ꯔꯗꯤ ꯅꯥꯗ ꯌꯦꯛꯇ꯭ꯔꯗꯤ ꯑꯃꯨꯛ ꯂꯥꯛꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯆꯥꯎꯅ ꯁꯥꯔꯝꯃꯣ ꯀꯅꯥ ꯈꯪꯅꯤ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯇꯅ ꯑꯍꯤꯡ ꯑꯃꯇ ꯑꯣꯏꯔꯁꯨ ꯂꯦꯛꯑꯕꯁꯨ ꯌꯥꯏ ꯐꯔꯦ ꯐꯔꯦ ꯁꯤꯁꯨ ꯄꯨꯂꯤꯁꯇ ꯑꯩꯈꯣꯏ ꯑꯁꯥꯝ ꯄꯨꯂꯤꯁꯇ ꯊꯕꯛ ꯇꯧꯕ ꯅꯥꯒꯥꯂꯦꯟ ꯄꯨꯂꯤꯁꯀꯤ ꯑꯣ ꯅꯥꯒꯥꯂꯦꯟ ꯄꯨꯂꯤꯁ ꯑꯗꯨꯗꯤ ꯃꯣꯏ ꯑꯃ ꯑꯅꯤ ꯁꯨꯔꯤꯅꯦ ꯑꯗꯨꯗꯤ ꯑꯣ ꯁꯤꯗ ꯌꯨꯝ ꯐꯖꯕ ꯑꯃ ꯌꯥꯝ ꯃꯇꯥ ꯆꯥꯅ ꯀꯩꯅꯣꯒ ꯀꯝꯄꯥꯎꯟ ꯋꯥꯜꯒꯗꯤ ꯌꯥꯝ ꯐꯖꯅ ꯇꯧꯔꯒ ꯁꯤꯒꯤ ꯂꯝꯕꯤꯁꯤꯅ ꯀꯗꯣꯝ ꯌꯧꯈ꯭ꯔꯤꯅꯣ ꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯕꯣꯔꯗꯔꯅꯦꯕ ꯈꯤꯇꯪ ꯆꯠꯂꯒ ꯕꯣꯔꯗꯔꯅꯦ 우비리제 군자 망리제 같이 왕이 방가데스 레이로 호렌 엉뚱 쳤자게 사편타는 진레이지네 헬 섭센터네바 닥터가 짱 나이나 락프로 누티기 라트나 모탕 마이 스쿨주 시들 레래 시기 당나무제 호직티 미테이 오자 야우드래 미팅 오자 자우데시가 리타이어 어이그래 아디 거기 나오 바게 미테이 마사 야우디냐 톨레이자 꾸준히 매대 매자 좀 하 매대 매자 좀 안남나 담데 잉글리시 스쿨 데케나레 시주 미테이 쿨럭 장도이네바 아시도 마시제 그 여자 군기 마들러 해도 किना कोई LP स्कूल नेबा नारोल में हम ले रहे कनोगी कोई जलालपुर की फुटबॉल प्लेयर का तो नहीं फुट नती ने फुटबॉल प्लेयर हरगा नीचिंगे हेलो नोई हाई दिया उता हाई रोदना कइनु उथु कनु ने कइनु उथु कनु ने आई कई खरा हंगे ना नोई नारो ngakuni उथु कनु ने उथु आई म नोई कनु तोब्रो हंगोइब्रो उथुरों ने नते नोई साने ये नोई प्ले नने इंगोंग तो उथुरोदना कइनु ना आई लापसे सावब्रो सावदर जाउं तो कनु तोरोना कइनु ना उता होलुने नदे नोई में आमदा हंगो नोई ने कइनु ने नोई कइनु ने नोई नहानो आइना हंगो जे नोई द फागी जोगाई तोर कदौ नाते नोई लोइना मत खुमुने नोई 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 जलालपुर की मैतै नारोल जिंग फुटबॉल का सानाब्रो अदो नोई प्ले फील्ड लेब्रो प्ले ग्राउंड लेब्राबा लेते होय लबुक तदुम तो अदो लौ रखो मतमददी लौ उरुम सनाद्रे सानद्रे तोए अदुनेबा आइना हाइजे आई मसी अखोई कइनोदसु हाइरमनी मोय वॉलीबॉल सानरमी बोनतरापुरदसु कइनो सानै अखोई फुटबॉल सानै कइदौई अदगी बाम रिजर्व तारबा बाम रिजर्व त मोय वॉलीबॉल सानरमी मोय क्लब लैये क्लब की लंपीर नेरगा पीदिया नोय हुजिकती लम लैरमगिनी नोय क्लब लैबरो खुनगी करी बमिंग कौ क्लब ले आइबो कइनो रजिस्टर ओइदबा क्लब मिदा होय रजिस्टर तौ ताइदना रजिस्टर तौ वैदु लुब्रो नंग नमी करी कौ ए मिंग उत्तम करी तौ उदा सगै हायो सागैना सावरम सरुंग मम उत्तम नंग हुजि करी तौरे आइडी हजिक हंडक की हजिकपुदी कैसे तौरे दो ग्रेड 3 की हंडक मिंग लाए मिंग लाएबा नते थबक गाई नेबा थबक गाई जहा एनीवे इनाउ नंग इचागु मंगा तरे नोय नमिंग करी कौ 아이나 अनिल युमना हायो 나 럭tom범니 लोक्तोंग मो अनिल करी तौरे 사실 좀 아이 컴퍼니데 좀 ओ थये ब्लेम नंगिदी आइना बाबुदोन कौरे कयुम नो युमनाक स्वायो वयमबम वाहेंबा नंग कई तौरे आई जेसीबी तौरे जेसीबी थौरे जेसीबी पैसा याम थोप थबनी ना नदे अदुने मसान ताबनी अदे नंगदी आइना बिमल कमसुबम बिम हा तेनसुबम कमसुबम पुंगसुबम नंग कई तौरिबा मबाना ले मपान कायदा लाइक करी लाइक तमीबा आई रा केना
ꯑꯥꯔꯠꯁꯇ ꯑꯥꯔꯠꯁ ꯀꯗꯥꯏꯗ ꯇꯝ ꯀꯗꯥꯏꯗꯅꯣ ꯁꯤꯂꯣꯡꯗ ꯑꯠꯆꯥ ꯑꯠꯆꯥ ꯐꯥꯔꯁ ꯏꯌꯥꯔ ꯍꯥꯏꯗꯤ ꯀꯩꯅꯣꯔꯣ 11 ꯑꯗꯨ ꯅꯪꯒꯤꯅ ꯑꯩ ꯃꯤꯡ ꯅꯥꯎꯔꯦꯝ ꯔꯥꯍꯨꯜ ꯁꯤꯡ ꯀꯩ ꯇꯧꯔꯤ ꯅꯪꯗꯤ ꯑꯩꯗꯤ ꯍꯧꯖꯤꯛ ꯗꯤꯐꯦꯟꯁꯀꯤ ꯊꯕꯛꯀꯤ ꯍꯣꯠꯅꯔꯤ ꯍꯣꯠꯅꯔꯤꯌꯥ ꯗꯤꯐꯦꯟꯁ ꯅꯪ ꯈꯜꯂꯦꯍꯦ ꯅꯪꯒꯤ ꯁꯛꯇ ꯐꯤꯕꯝꯗ ꯑꯗꯨꯝ ꯃꯥꯜꯂꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯀ꯭ꯂꯕ ꯑꯃ ꯂꯤꯡꯈꯠꯄ ꯍꯥꯏꯁꯦ ꯌꯥꯝ ꯗꯔꯀꯥꯔꯅꯦꯕ ꯍꯧꯖꯤꯛ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯂꯣꯏ ꯂꯩꯔꯤꯀꯣ ꯇꯥꯕꯤꯌꯨꯀꯣ ꯀ꯭ꯂꯕ ꯑꯃ ꯂꯤꯡꯈꯠꯄ ꯀ꯭ꯂꯕ ꯑꯩꯁꯦ ꯅꯣꯏꯅ ꯂꯤꯡꯈꯠꯂꯝꯃꯦ ꯅꯣꯏꯗꯤ ꯆꯍꯤ ꯑꯃ ꯑꯅꯤ ꯂꯩꯔꯒ ꯅꯣꯏ ꯑꯃꯨꯛ ꯍꯧꯈ꯭ꯔꯅꯤ ꯅꯣꯏ ꯃꯈꯥ ꯇꯥꯔꯛꯄꯗꯨꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥꯏꯗ YOSCꯅ ꯂꯩ ꯑꯩꯈꯣꯏ ꯌꯨꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁ꯭ꯄꯣꯔꯇꯤꯡ ꯀ꯭ꯂꯕ ꯑꯣꯏꯅ ꯈꯨꯔꯥꯏ ꯀꯣꯟꯖꯝ ꯂꯩꯀꯥꯏ ꯍꯥꯏꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯁꯨ ꯐꯨꯠꯕꯣꯜꯗ ꯀꯔꯤꯗ ꯃꯃꯤꯡ ꯆꯠꯂꯤ ꯀꯩꯗꯧꯏ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯇꯥꯖꯧꯍꯣꯏ ꯃꯃꯥꯡꯗ ꯂꯤꯡꯈꯠꯂꯝꯕꯅꯤ ꯑꯩꯈꯣꯏꯅꯁꯨ ꯊꯕꯛ ꯇꯧꯔꯛꯏꯅꯤ ꯀꯣ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡ ꯀꯩꯅꯣꯁꯤꯡꯅ ꯑꯃꯨꯛ ꯇꯧꯔꯤꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯀ꯭ꯂꯕ ꯑꯃ ꯂꯩꯕ ꯍꯥꯏꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯑꯩꯈꯣꯏꯒꯤ ꯖꯂꯥꯜꯄꯨꯔ ꯍꯥꯏꯔꯤꯕ ꯃꯩꯇꯩ ꯈꯨꯡꯒꯪꯁꯤꯗꯩꯁꯤꯗ ꯌꯨꯝ ꯅꯣꯏ ꯌꯨꯝ ꯀꯌꯥ ꯂꯩ ꯅꯠꯇꯦꯅꯦ ꯃꯣꯏꯔ ꯍꯪꯉꯤꯅꯦ 65 ꯂꯣ ꯑꯗꯒꯤ ꯅꯣꯏꯒꯤ ꯖꯂꯥꯜꯄꯨꯔꯁꯤ ꯀꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯌꯦꯟꯁꯤꯒꯤ ꯃꯅꯨꯡ ꯆꯜꯂꯤ ꯀꯥꯇꯤꯒꯣꯔꯥ ꯅꯣꯏ MLA ꯃꯃꯤꯡ ꯀꯔꯤ ꯀꯧꯏ ꯁꯨꯝꯕꯁꯦ ꯈꯔ ꯑꯗꯒꯤ ꯆꯞ ꯆꯥꯅ ꯅꯣꯏ 64 ꯌꯨꯝ 64 ꯍꯧꯖꯤक 65 ꯂꯩ ꯍꯥꯏꯁꯦ ꯃꯩꯇꯩ ꯃꯤꯁꯤꯡ ꯑꯉꯥꯡ ꯅꯨꯄꯤ ꯄꯨꯜꯂꯒ ꯃꯤꯁꯤꯡ ꯀꯌꯥꯃꯨꯛ ꯂꯩꯒꯦꯁꯦ ꯅꯣꯏ ꯍꯥꯏꯕ ꯉꯝꯕ꯭ꯔꯥ ꯇꯣ ꯑꯗꯨ ꯀ꯭ꯂꯕ ꯀꯨꯝꯕ ꯑꯃ ꯂꯩꯇ ꯇꯧꯏꯅꯦꯕ ꯀ꯭ꯂꯕ ꯂꯩꯔꯗꯤ ꯈꯪꯒꯗꯣꯏꯅꯦ ꯀ꯭ꯂꯕ ꯂꯩꯔꯗꯤ ꯑꯉꯥꯡꯁꯤꯡ ꯅꯣꯏ ꯐꯨꯠꯕꯣꯜ ꯁꯥꯟꯅꯩꯌꯦ ꯊꯋꯥꯏ ꯌꯥꯎꯕ ꯑꯉꯥꯡꯁꯤꯡ ꯑꯐꯕ ꯊꯣꯛꯂꯛꯑꯗꯤ ꯁꯥꯟꯅꯐꯝ ꯂꯩꯕꯗꯩꯅꯤꯅꯦ ꯃꯅꯤꯄꯨꯔꯗꯒꯤ ꯏꯟꯗꯤꯌꯥ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕ ꯐꯨꯠꯕꯣꯜꯗ ꯍꯣꯛꯀꯤꯗ ꯀꯔꯤꯗ ꯊꯣꯛꯂꯛꯏꯁꯦ ꯁꯥꯟꯅꯐꯝ ꯂꯩꯕꯗꯩꯅꯤꯅ ꯁꯥꯟꯅꯐꯝ ꯂꯩꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯃꯁꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯉꯁꯥꯏ ꯂꯥꯛꯄꯤ ꯃꯁꯤ ꯑꯩꯈꯣꯏ ꯊꯝꯕꯤꯌꯨ ꯅꯍꯥꯔꯣꯜꯁꯤꯡꯗ ꯏꯆꯥ ꯏꯁꯨꯁꯤꯡꯗ ꯀ꯭ꯂꯕ ꯑꯃ ꯂꯤꯡꯈꯠꯍꯟꯕꯤꯌꯨ ꯔꯦꯁꯇꯥꯔ ꯇꯧꯕ ꯍꯥꯏꯗꯣ ꯑꯔꯥꯏꯕ ꯄꯣꯠꯁꯛꯅꯦꯕ ꯔꯦꯁꯇꯥꯔ ꯇꯧꯕ ꯌꯥꯗꯦꯕ ꯂꯩꯇꯦꯕ ꯃꯥꯒꯤ ꯗꯤꯄꯣꯖꯤꯠ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯇꯧꯔ ꯂꯣꯏꯔꯦ ꯀ꯭ꯂꯕꯇꯨ ꯂꯩꯔꯗꯤ ꯅꯣꯏ ꯊꯕꯛ ꯂꯩꯀꯥꯏꯒꯤ ꯆꯥꯎꯈꯠ ꯗꯤꯕꯂꯞꯃꯦꯟ ꯀꯔꯤ ꯃꯌꯥꯝ ꯑꯃ ꯇꯧ ꯌꯥꯔꯦꯅ ꯀ꯭ꯂꯕ ꯑꯃ ꯂꯩꯔꯒ ꯑꯍꯟꯁꯤꯡꯗ ꯍꯥꯏꯔꯣ ꯅꯣꯏꯒꯤ ꯁꯣꯏꯗꯅ ꯀꯅꯥꯅꯣ ꯀꯠꯄꯤꯒꯗꯕ ꯀꯠꯄꯤꯔꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯩ ꯁꯤꯒꯤ ꯂꯝꯁꯤꯃꯗꯤ ꯑꯩꯈꯣꯏ ꯀ꯭ꯂꯕꯀꯤ ꯑꯣꯏꯔꯁꯤ ꯁꯤꯒꯤ ꯁꯥꯟꯅꯕꯨꯡ ꯑꯣꯏꯔꯁꯤ ꯍꯥꯏꯅ ꯑꯃꯗꯤ ꯇꯧꯕꯤꯌꯣꯕ ꯃꯁꯤ ꯀꯁꯥꯔ ꯂꯝꯗꯝꯗ ꯅꯠꯇꯦ ꯑꯩꯅ ꯊꯦꯡꯅꯖꯕꯗ ꯅꯍꯥꯟ ꯍꯥꯏꯕ ꯀꯥꯎꯔꯦ ꯋꯥꯂꯤꯄꯥꯔ ꯍꯥꯏꯕ꯭ꯔꯥ ꯖꯥꯔꯤꯕꯣꯟꯗ ꯃꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯃ ꯄ꯭ꯂꯦꯒ꯭ꯔꯥꯎꯟ ꯄ꯭ꯂꯦ ꯐꯤꯜ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯆꯦꯄꯥꯛ ꯇꯥꯀ꯭ꯔꯣ ꯁꯥꯟꯅꯕ ꯎꯔꯛꯏ ꯑꯇꯩꯗꯤ ꯂꯧꯕꯨꯛꯇ ꯉꯥꯛꯇ ꯑꯗꯒꯤ ꯀꯥꯃꯔꯪꯒꯥꯗ ꯑꯃ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜꯒꯤ ꯀꯣꯆ ꯑꯣꯏꯔ ꯃꯥꯅꯦ ꯃꯩꯇꯩ ꯃꯆꯥ ꯑꯟꯗꯔ 16ꯒ 17ꯒꯒꯤ ꯒ꯭ꯔꯨꯞ ꯑꯃ ꯃꯣꯏ ꯁꯥꯟꯅꯗꯩ ꯇꯧꯏ ꯁꯤ ꯅꯠꯇꯕꯗꯤ ꯂꯧꯕꯨꯛꯇ ꯉꯥꯛꯇꯅꯦꯕ ꯇꯧꯔꯤꯗꯣ ꯂꯧ ꯎꯔꯒ ꯇꯣꯛꯑꯦ ꯑꯗꯨ ꯅꯣꯏ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯌꯥꯔꯦꯀꯣ ꯀ꯭ꯂꯕ ꯑꯃ ꯁꯣꯏꯗꯅ ꯂꯤꯡꯈꯠꯄꯤꯌꯨ ꯔꯦꯁꯇꯥꯔ ꯇꯧꯕ ꯍꯥꯏꯗꯣ ꯑꯔꯥꯏꯕ ꯄꯣꯠꯁꯛꯅꯤ ꯔꯦꯁꯇꯥꯔ ꯇꯧꯕ ꯍꯥꯏꯁꯦ ꯑꯗꯨ ꯇꯧꯔꯦꯔꯒ क्लब नोई थम्बियो नोई हक्तक थम्बियो नोई खरा लेरगा नोई थब इंगांग तौरंगने अमम चखरनी नहारोन हौरकपद क्लब तुम लेरदी क्लब तुना थाबन चोंबगी दायित्व लौब याय लाई हरावबगी दायित्व लौब याय अमा अमादगी चौखत थोरा अंगांगजिंग कना खंगनी नोईगी द सानब फुटबॉल अफावब थोलादे सानबम लेरगनि थोलकदोइदो सानबम लेत्रदी यारोयबा आई अदु खक हाइगे तौनी नोई वारोनुको आइना इचागुम्बा करिगुम्बा नि हाइदना आइना चैबोय करिबोय गांगे नोई वारोनुको अदुनी आई मथंग मथंग चटके को अदगी हेक लैथोरकपदा सिदैसदा अखोयगी शहीद मीनार की मवोंगदा मणिपुर की बीटी पार्क ता लेरिबा शहीद मीनार की मवोंगदा पंगवांग वांगबदी नते अखोयगी साधु बाबाजु यावेब्रा सी कनो तौबदा साधु बाबाजु यावदना तमो गुलापी कोंजम गुलापी तुकोगी लेगिद्रे अखोयबो यामना मनाउदौना लूना तौबिबने अदुगा अखोयगी लेकायदगा मणिपुरदा लाकपददि अखोय मरु ओइना तयाय लेगिद्रे तयायसु लाइओइबिग्रे मोय कनोनी गायना पिकनिक का चटमिनदना कदोना अखोयगी हिंगोनुंगी या तौदना तौबनी सिदैदा अमल लेरे जलालपुर की मसीजु प्लस पॉइंट अमनी मसीना सिदु सरकार की पैसा का यावब्रो सरकार ना पैसा जो
Martin. ꯄꯨꯔꯥꯁꯤꯗꯤ Bir Tekendrojit ki. Kaino da kaino nate noina linkhakhibagi kaino thabro. ꯊꯥꯏ O 16012011 da. ꯋꯥꯟ ꯋꯥꯟꯗ Pari ꯑꯁꯤ ꯀꯩꯅꯣ ꯌꯥꯎꯔꯝꯃꯤ ꯑꯩꯈꯣꯏ ꯗꯥꯛꯇꯔ ꯇꯤ ꯃꯩꯅꯣꯁꯤꯡ O ja mainagi. ꯃꯩꯅꯣꯒꯤ Mainagi matamda hoi hoi. O o. Sisu nungaiba kaino mani si manchu. Sisu maitai yung ngakta ni ko. O sumai tawdana Shahid Minar gi sidayisda tamogula noyi organization du kari maming sadu ba ꯑꯆꯧꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯈꯨꯕꯝ o kano da Moti Nagar gi kari Bhubon Nagar gi da leibudo aduga chamana amadu na khara wang ꯚꯨꯒꯣꯟꯒꯤꯗꯨꯅ ꯀꯣꯟꯅꯅꯤ ꯀꯣꯟꯅꯅꯦꯕ ꯑꯣꯖꯥꯁꯨ ꯌꯥꯎꯔꯤ ꯑꯣꯖꯥ ꯑꯣ ꯕꯖꯥꯔꯤ ꯁꯣꯔꯥꯗꯁꯨ ꯐꯥꯔꯁꯇ ꯕꯖꯥꯔꯤ ꯁꯣꯔꯥꯗ o ꯕꯖꯥꯔꯤ ꯁꯣꯔꯥ ꯑꯩꯈꯣꯏ ꯀꯣꯂꯤꯡꯒꯣꯁ ꯗꯤꯁꯇ꯭ꯔꯤꯛꯇ ꯇꯥꯈ꯭ꯔꯦ o ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯑꯅꯤꯁꯨꯕꯗꯅ ꯑꯁꯤꯅꯤ oja ꯚꯨꯒꯣꯟꯕ oja angangsingda haijarambado oja hoina ahal lamman hoina laikai club amtang ni naharol singge horaiba naharol singge soidanaba tawbiyu ko masi yam darkar oi masi tawbiyu masi haijaraga aina Jalalpur da laksaraga akhoi Jalalpur gi khungangbu chawrakpa maitai khungang kariye Madhapur part 1 hairaga kano Manipuri basti hairiba Jalalpur gi mafam da leiriba akhoi Bangladesh border maya da leiriba khungang si laksaraga khwai mafam da chawrakpa masak tak kanabo khona jabagi paring da ani suba tangkaktu matang asida loisinjage ado tabiriba yengbiriba khwai mafam da mahuk Sanathongi Manendra Konsam ayakna aigari sidi laina ai noluk chari